Paodam meng tabi di bakwai pano mapu taram nok sabaga loinena khurumjari ngasigi maruiba pauda Tribal singi phangpham thokpa hak phangna ba honaragani haina Tribal Affairs Minister N Kaisina haikre Nauna Saba Kasimpur Junior High School hauna bimatung ina sangakre Loinena Kabulda bompo khaibada mioi nifu sire mapungaiba paumu pizari Tribal singi phangpham thokpa hak phangna ba Tribal Affairs and Hills Manipur na honaragani haina Tribal Affairs and Hills Government of Manipur gi Minister N Kaisina haikre ngasi Imphal Hotel gi sangai holda hodokhiba Confederation of Indian Tribal Entrepreneurs Manipur chapter under Startup India and Hills Manipur gi thoramda Minister N Kaisina athoiba mitung oiduna haiki ngasi gi program asi non government oiba India gi Tribal Affairs Union Minister Joel Oramna Dynamic Leadership ki mityeng makhada Tribal Entrepreneurs singi interest ki damakta hodoknaba hairakpadagi program asi hodokpane program asina Tribal Local Entrepreneurs singna makoi gi thabak thoram sing paikhatpada mateng pangsenduna thabak ado mai pakhalagani haiki The tribal entrepreneurs are helpless without the required support, knowledge, skill and resources left by themselves alone. This initiative will surely help the people of Manipur and particularly for the tribal people. In a big way, I request you, all of you, to sincerely take the opportunity and benefited from it. Thoramaduga Mari Lainana MSD MA gi VC Adim Pamaina Fongdokibada program asi India gi oina chai ani gi mamangda hodokre Manipur dadi ngasi khaktamak hobada ngairi Tribal leaders singi committee ama semduna matik chaba leader ama khalaga tribal singi phangpham thokpa sing longnana ba hona si haiki ngatrabasi ekhoi phangde haibani ekhoi yaude haibani It's very difficult to lock in how to get the benefit of this stand-up India. So we need leaders who can teach us what documents we have to provide to get this benefit. International Workers Day numit lakpaga iroinana Manipur gi Chief Minister N Birenna Manipur miyamda thoidokna simisingda thagatpagi paujil pirakli Chief Minister paujilda International Workers Day asina simisingna nomada pung nipal thabak subagi khongjang mai pakpa adubu khanghalle numit asida ekhoi khudingna simisingna ekhoi khudingi punsibu komthokna hinganbada makoina lawriba thodang adugi damakda ikai khumnaba Utkadabane, Lebagasi, Semitlon, Fagadhanbada, Simising, Maru, Batadang, Adubo, Equina, Kangadabani, Haiki. Mukhimantrina Ching the Salo go to Hill Haiba Pandam Matunda, Hayingdegi go to Viles Haiba Kongchat Hodolagane, Kongchadasina, Kungang Sing the Ladyba, Awadapa Kaya Yangsen Bagaloinana, Kungangi Praza Singa, Haktingana, Warisana Duna, Apen Penda Kayagi Matanga, Mukhimantrina, Makoigi, Sazison Logodori. Go to Viles Asigi Damakta Sarkagi Makok Chongba, Official Kaya Yauba, Committee Kaya Semkre, Amaromda, Mukhimantrigi Kongchadasida, Mayang Ifalgi Manungchana Ladyba, Shengmaijing Kendra, Siga, Faunariba. Litan Thong Yingsin Bio Haina Valley Bridge Construction Department Committee Sengmaijing Kuno Amasung Pobaki General Secretary K Maniharna Fongdokre Wafama Singasi Press Club Ta Paumisinga Unabada Maniharna Fongdokibane Thongasi Sok Lisingamaga Chamapal Mogra Nitoi de Sabane Chahi Marifu Manga Sure Asuki Matik Patre Mukhyamantri gi Khongchadasida Kungangi Praja Singa Khanaraga Athuba Matamda Matamga Chanaba Thong Sananaba Honabiyo Misimina Thokringaida Lengangna Praja Miyam Maruoina Mahiroi Singi Yengbiraga Thongasi Atubada Sanaba Honabiyo Thongasida Mio Lising Ahungi Matakta Lali Hairi Missionasi Thawal Jila Yoina DC Romitana Vidan Sabha Kendra Tarukta Missionasi Camp Hangane Hayang Ayupung Nipaldagi official Singna Kungangi Miam Unaduna Hojik Tengnariba Awaba Singi Wakatagani Masigi Damakta Miamda Marueva Pandam Singado Pamphlet Hoarding Season Araga Sarkargi Lady by Skim Singi Maramda Kanghangani Imphal West ki oina hayeng mayang Imphal ki tongan ba khungang kharada mission ase mai pakna sandokna na ba thorang loire haigi
Jiribam Assembly Constituency ki MLA MD Asabudina Mahaki MLA Local Area Development Fundagi Nauna Sakiba Kasimpur Junior High School Haunabi Matung Inangasi Sangakre Kasimpur Village Ase Jiribam District ki Chaukat Kongthangda Sotharaba Kungang Singi Manungda Amani Loinana Kasimpur Junior High School ing Sok Lisingamaga Chamapal Humudraga Marida Linkat Kraba Matungdagi School Ase Pibam Sokchinna Seasonaba Yadabadagi Pibamda Leraklabani Nauna Saba School Sanglena Dugi Sangabagi Pleki Maikum Kasimpur area gi senior citizen sing Oja Singh amasong school gi mahiroi sing saruk yaraduna MLA MD Asabudin na athoiba mitung oiduna hangdoke thoromadu da MLA MD Asabudin na mahangna tawjariba adubo Kasimpur area gi miyamna ikai khumnabi bagi damakta nungaiba phongdoknaduna haikibada school sanglena se Kasimpur area da leiriba miyam gi lanni haiki makataraduna MLA na mahiroi sing na mahimasing ningthina tamsinana ba hairaduna Manipur gi Mioi ama oina mahiroi kudingna state asigi lol tamba tangai fadabani haiki masigi thauramadu da MD Habisuddin ward member amadi school committee ki chairman na thauramapu MD Nazrul Nasir former pradhan Sonapur GP Maulana Tomis Uddin head member Kasimpur Alia Madrasana Kanaba Mitung Singh oina saryaki Drug and AIDS-related issues, investigation of NDNPS cases and illegal poppy plantation in Manipur, Haiba Hiramda, Nomayoiba Awareness Program, Technopol District Police, NAB and NCB, na Punasinduna Technopol District Headquarters, the Nasi Pangtokre. Toromatu the SB NAB, Watam Basu Singh, Inspector NAB L. Bulte Loinana, SB Technopol Lamasung Atay Technopol District Police Ki Officer Singh Su Saryaki. Aina Thinkraba Lalolup Singi Apunba Korkomge Publicity Committee na Thadoropa Cherolda Chahi Kudingi Me Thagi Ahanba Numidasi Malengi Sinmigi Numid Asambida Me De Haina Kangnaduna Lakli Senglaba Numidasida Ikoina Malengi Amasung Akanaba Iramdamgi Sinmi Ichilinau Singda Korkomna Yawolgi Yaifa Paudel Pisabagaloinana Iramdamgi Sinmi Singna Wafam Karadang Pongdoksari Taranipal Subachahida Potok Putokpada Machingi Pambai Seasonaduna Potok Putokpa Helakpaga Iroinana Chahicha Sida Ikoina Industrial Revolution Haina Kangnaba Kunaigi Kongchadasigi Mapung Faraba Kongpa Mama Uba Fanglaki Kunaida Kwaidagi Hantaba Takta Lerakiba Pibamase Taragamapal Subachahigi Hanba Tankakta May Lana Uba Fanglaki So Lisingamaga Chanipal Maudra Taruki Megi Ama Numidasida America Gi Mafam Kiada Simi Miangi Mifam Amaso Kongchat Kaya Pangtoki Aduga Chittagongda Sinmi Lising Nifu Henbana Sintha Leptuna Kongjang Changsin Ki Ihawadugi Itil Asum Sandoraktuna Mifamaduna Mioi Lising Tara Henna Tilaki Aduga Me Ohumda Ihawadu Henna Kankalakpadagi Pulisna Action Chataduna Micham Miam Kaya Asogapan Nanganki Matangi Nimita Koisaunaraba Miamna Hemarket Squarda Punduna Lengak Mapu Senjau Paiba Singi Mayokta Kolau Kaya Lauki Kunaigi Miamgi Oiba Ihausing Lengak Mapuna Namtanaba Honabada Tawong Sing Asi Lisang Sitna Mioibagi Puwarida Tengari Numidadugi Ing Chingna Satakiba Mifamadugi Loisalam Daida Pungpamda Police na Nomai Kapsen Dona Mioi Kaya Hatke Kayaman Asogapan Nanganki Susan Nom Liba Sinmi Singi Hakchangdagi Ikeng Sentakiba Numirasibu Amasong Iho Adobo Ikai Kumnaba Utpoina Me Amasi Sinmi Singi Numit Haina Pangtok Dona Lakli Malemgi Puwarida Lomi Sinmi Apunba Pangalgi Matik Mayayadu Ubataba Panglagasu Manipur Kanglai Bakta Lomi Sinmi Singi Punsi Marelasi Toydokna Tawat Ningai Oide Manipur gi Sinmi Singi Apunbagi Pangalamadi Matik Mangal Sagatpada Mapung Faba Ngamdre Mapangal Kanba Kunayamagi Lambi Yumfam Thonbada Midyeng Thambinaba Publicity Committee gi Maikaidagi Lebak Miamda Nolukchari Haina Korkom gi Cherolasina Phongdorakli Differently able Angang Singbo Soidana Mahimasing Tamjaba Ngamnabagi Damakta District Project Officer Sarvasiksha Abhiyan Chandel Amasong Mahaki staff Singna Singduna Chandel District Manung Dalaiba Chahi Taruktagina Taranipal Fawbagi Children with Special Needs CWSN Singi Nomagi Oiba Medical Assessment Camp Ama Ngasi Liwa Changning High School da Pangchokre Medical Assessment Camp Atuda Chandel Block Ki Manung Dalaiba Natadaba Mid Ubagi Pangal Sonba Chatok Sasin Ngamdaba Miyamga Wakal Manadaba Angang Yankai Changying Tauke Thoramadu the Saruyakiba SSA Chandel Ge IED Ge Special Teacher
Luna Pinky Aimolna Fongdorpada Children with Special Needs CWCN Singbu Ningthina Mahi Tamhanba Ngamnaba Thaurang Oina Medical Assessment Camp Asi Pangthokpani Camp Asida Nama Soirabagi Changyeng Tauramba Angang Sing Asida Certificate Pibaga Loinana Mahi Tamba Ngamnaba Aid and Appliancing Pigani Haiki. SSA IET Chandel has conducted a free medical camp for children with special needs at Devachangni High School. Around 50 students CWNS are attending here with their parents, and both blocks are conducted here. I wish all the parents who are coming here for attending this assessment camp, and also we are going to submit disability certificate, and type of disabled are orthopedic and visually impairment, MR and hearing impairment are attending in this camp. Yamna Nuaitaba Taudogamada Handakta Aizol da Pangchokiba Kuntaruk Suba Mini National Volleyball Championship ki final da Manipurna Mizorambu Ahumani da Maitiba Piduna Champion Oiki Championship da Manipurna Mizorambu final da Thoirubadagi Mizoramgi Sanaroi Amana Manipur Volleyball Team gi skipper Jasi Cheshambu Furakpadagi Sokpadagi Aizol Hospital da Laikan Narba Matungda Maha Ngarang Ayuk Flight da Puraktuna Sizo Hospital da Laikan Nakre Tauduadubo All Manipur Volleyball Association na condemn Taukre. Sakilbu tournament da Volleyball Federation na official oina diput tauriba Manipur Volleyball Association gi secretary L Balesor na mahakbu Imphal da Puraktuna Sizo Hospital da Laikan Nakibani Hairi. Asiguma thawong Ase Maung Maril Tadaba Mizoramgi Thawong Asibu Sanaroi Kiana Pendaba Fongdona Kre Hairi Taudoadu Volleyball Association of India da su Kanganduna Chapchaba Action Lokanaba report Thakre Hairi Hairo Part 2 Gram Panchayat ki Pradhan TH Vanubati Devi Amadi Panchayat Asigi nominee TH Premjidanina Thawai no Hona Biduna Hairo Part 2 gi Panchayat Gharda Ayushman Bharat PMRSSM Mission gi Kanaba Miam da Khangangani Khanganabagi Pandamda awareness program Pangchokre awareness program asida Panchayat Ase Panchayat Secretary L Manglem Singh Pradhan TH Vanubati Amadi nominee TH Premjit Singh Nasu Tiliba Miam Aduda PMRSSM gi Kanaba Singh Adu Macha Khaina Khanganki Loinana Wahang Hanglakiba Miyoi Singda Paukumoina government ki Makada Ladyba Asa Angalwadi worker helper Amadi BDF Gumba Lupalising Taragi Makada Honorarium Pangbasingna PMRSSM gi Kodongchaba Pangbayai Haidunasu Takpiki Yunam Huidrom High School da Class 8 Tamliba Mahiroi Ama Mapam Kangna Mang Kibedagi Wakat Mi Pam Kre Wangoi Esigi Manung Chana Leiba Tiam Leisangkong Tiam Lekaidigi Tiam Arvind Kumar LICI Phaba Chai Tarahumdoi Apokba Tiam Nganba Koba Angangama Thasigi Haukibatang Kulumdoida Wangoi Lining Tausana Mahi Harauba Yinglugani Haiduna Numidang Pung Taruk Makhairom Tabada Thokraga Ngasi Faubada Halaktabadagi Mayokta Yumnam Huidrom High School da Wakat Mi Pam Kibane Tiam Leisangkong Tiam Lekai Lampak Tasu Brighter Academy Yumnam Huidrom NR Academy Wangoi Amadi Club Merapai Visingna Wakat Mi Pam Pamki Ngasigi Wakat Mi Pamaduda Yumnam Huidrom High School gi Headmaster TH Malembana Fongdorakibada Mahiroi Arvind Kumar na Mapam Kangana Yumda Halaktana Leibana Maramoiraga Imung Manung Amadi Arvind Kumar ga School Kaminaba Mahiroi Singi Wakal Leitadana Leire Aduga Mahiroi Asina Migi Yumda Changduna Leirabadi Pau Pirao Natragana Kanagumba Mioi Karana Maram Amadagi Fajin Punsinba Werabadi Mahiroi ni Kanbiduna Tadok Pirao Mahiroi Singna Mahimasin Tambada Ayet Papibiganu Haiki Kanagumba Karigumba Kanagum Imung the Sangba Natragana Kanagumbana Pava Punba Karigum Magi Tauba Yauragasu Adugumbadu Satrani Kalaga Ngangori Punsini Kalaga Mabu Tadok Piro Haibu Wapamsi Tamzage Pasangnamak Satra Habazidi Ningtamna Aki Kangam the Laitana Like Tamba Kan Gadabani Aduna Kanagumbamtana Asugum Makalgi Angang Singda Akogi Pava Punba Aduga Atay Lam Aran Balambi Kada Sianaba Asugum Lambida Pusan Bayorogadi Madu Satrani Kalaga Tadokiro Wapamsi Tamzagi Arvind Kumar gi Apokpina Mahaki Machanupa Thibada Miyamna Mateng Pangbiyo Haina Appeal Tawrokli Angang di Lai Harau Basaluge Ima Haragan Numidang Warangi Pung Taruk Makai Rom Tab Angang si Thoki Bani
थोखिबा थौदोक्सी अखोई ममा पा ओइबा खोइदि खंजहौदबना आंगांजिगी मरी मखोंदु थिबम खंदना उजिपो कंगाउनदना चाचिगी लैरिसि मंगारे अदना ममा पा ओइबा खोइदि चाजे थुबा मतमदा सिनाबा पामी ऑस्ट्रेलिया की गोल्ड कोस्टा हंदक पांगथोखिबा कॉमनवेल्थ गेम्स ता मेडल फंगलख्रबसिंगा प्राइम मिनिस्टर नरेंद्र मोदी गा इंटरेक्शन की थौरम अमा पांगथोखरे मेडल फंगलख्रबसिंग अदुदा पीएम मोदी ना हराव नुंगाइबा फोंदोकी अदुगा मेडल फंगबा ngamlakhidrabasingबुना मखोइना फजना परफॉर्मेंस पिहिबगी दमकता पुनिंग थवतकी मेडल फंगलख्रबसिंगना इंडिया की थाक वांखटहल्ले हाइरदुना मालेंगी साना खोनाबगी थौरमदा इंडिया की सानारोय अमना माइ पालकपदा इंडिया की फिरालबु पाहेल्ली हौजिकी मतमददी सानारोय अमगी मपुंसी अदो चाही कया सानाबा ngamle MP अमा ओइरिबा मेरी कोम्बु खुदम अमा ओइना पीएम मोदी ना पिकी तोंगान तोंगानबा सानारोय सिंगबु ताकपी तंबिरिबा पुलेला गोपीचांदगी ममिंगसो महाना पनकी सानारोय सिंगना मखोइगी ओजा गुरु सिंगबु काउथोकलोइदबनी हाइना वाफमसु पीएम मोदी ना थमकी अमदी योगा सानबनुसु कानाहल्ली हाइकी थौरमदुदा MOS for Youth Affairs and Sports Colonel Rajवर्धन राठौरसु सरुयाकी जम्मू सुं काश्मीर की PDP अमसों BJP की चुंगसिनबा लेंगा की कैबिनेट ता चौबफम होंदो होंजिन तौख्रे अनौबा मेंबर सिंगबु कैबिनेट ता हापचिनख्रे वासकलौबगी थौरमदु जम्मू की कन्वेंशन सेंटर दा पांगथोकी कविंदर गुप्ताबु अनौबा डिप्यूटी चीफ मिनिस्टर ओइना वासकलौख्रे मिनिस्टर अहुम ngarang numidang स्टेट गवर्नर NN बोरा दा फम थादोपगी चे पिसिनख्री BJP की कोटा अनि लेरी हाइरी अदुगा हौजिक काउंसिल ऑफ मिनिस्टर की मिसिंग तरामाथोय सुरे अदुगा BJP की अनौबा हापचिन खरबसिंग अदुदि सतपाल शर्मा सुनील कुमार राजीव जसरोटिया डॉक्टर देवेंद्र कुमार मन्याल अमसों शक्ति राजनी PDP गिना MD खालिल अमसों MD अशरफ अली नि हाइरी ngasi ayu anganbada Afghanistan ki capital Kabul gi mafam anida bom pokhaibagi thaudokta yamdrabada mioi nifu sire nifu mangana sogopan nangkhre sikraba singi manungda media employee taret yaukre hojik faubadi thaudo adu ki matangda loop amatana claim tawrko leitri ahan bom pokhai kiba do Sasarakta Leiba NDS Intelligence Service के बिल्डिंग यामना नकनबा मफमदने अदुगा मतुंग मिनिट कुनलोम लेरगा पोखाइखिबा अदुना मिनिस्ट्री ऑफ अर्बन डेवलपमेंट अमसुंग हाउसिंग की हेडक्वार्टर्स की ममांगदनी हाइरी थौदोसिंग अदो सुसाइड अटैकर ना चथखिबा ओइरमगनी हाइना काबुल पुलिस की वांगांग लोइना हाइख्रे सानबई पाउदा सोरो अतिंग बी यूथ क्लब जिरीबामना सिंदुना जिरीबाम गी हिलगाट मनिंग लेकाई कम्युनिटी हॉल द चथरिबा मरीसुबा नॉर्थ ईस्ट जिरीबाम मिक्स कांग टूर्नामेंट 2018 गी ngasi सानखिबा कांग मसानादा सिनलोन क्लब ए हिलगाट ना सिनलोन क्लब बी हिलगाट पो पंजल तरा मापल तरा माथोइदा माइथिबा पिक्रे हयेंग लाइसेम क्लब करामगा अमदि पंजल क्लब खुनौ अनिना सानरगनी अरोइबदा मरोइ पाउ महना पिजरी ट्राइबल सिंगी फंगफम थोपा हक फंगनाबा होनरगनी हाइना ट्राइबल अफेयर्स मिनिस्टर एन काइसिना हाइख्रे नौना साबा कासिमपुर जूनियर हाई स्कूल हौनबी मतुंग इना संगाख्रे लोइनाना काबुलदा बम पोखाइबदा मियोइ निफु सिरे ngasi damakta ri mes paodam loisinjari myam bo mohna khurumjari